ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ! ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯗꯩ ꯇꯧꯔꯨ ꯀꯥꯟꯅꯕ, ꯋꯥꯠꯇ ꯄꯥꯗꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯔꯣ, ꯀꯣꯔꯣꯅꯥꯁꯨ ꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ꯫ ꯉꯁꯤ ꯑꯩꯅ ꯎꯠꯆꯗꯣꯔꯤꯁꯤ ꯌꯦꯔꯨꯝ ꯐ꯭ꯔꯥꯏ ꯔꯥꯏꯁꯅꯤ꯫ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯍꯥꯏꯕꯁꯨ ꯌꯥꯏ, ꯁꯨꯝ ꯉꯧꯕꯅꯤꯀꯣ꯫ ꯑꯗꯣ ꯚꯤꯖꯤꯇꯦꯕꯜ ꯍꯥꯏꯗꯤ ꯑꯣꯅꯤꯌꯟꯅꯦ, ꯀꯦꯔꯣꯠꯅꯦ, ꯑꯗꯩ ꯍꯋꯥꯏ ꯊꯔꯥꯛ ꯈꯔꯅꯦ, ꯕꯤꯟ ꯈꯔꯅꯤ ꯂꯧꯔꯦ꯫ ꯑꯇꯣꯞꯄ ꯀꯔꯤꯝꯇ ꯍꯥꯞꯇꯅ ꯌꯥꯝ ꯆꯝꯅ ꯎꯠꯆꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯑꯩꯒꯤ ꯏꯁꯇꯥꯏꯜꯗ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯎꯠꯆꯒꯦ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯌꯦꯔꯨꯝ 3 ꯂꯧꯖꯔꯦ꯫ ꯌꯦꯔꯨꯝ 3ꯁꯤꯒꯤ ꯑꯩꯈꯣꯏ ꯌꯦꯔꯨꯝꯁꯦ ꯄꯨꯟꯅ ꯊꯤꯠꯃꯤꯟꯅꯗꯕꯤꯗꯀꯣ, ꯌꯦꯔꯨꯝꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯌꯣꯛꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯦ ꯑꯩꯅꯀꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯃꯍꯤꯁꯦ ꯍ꯭ꯋꯥꯏꯠ ꯑꯣꯏꯕꯁꯦ ꯁꯤꯁꯨ ꯀꯣꯟꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯤ, ꯇꯣꯉꯥꯟꯅ ꯊꯝꯃꯅꯤ꯫ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯕꯤꯠ ꯇꯧꯔꯅꯤ꯫ ꯁꯤꯒꯤꯁꯦ ꯃꯨꯜꯂꯕ ꯆꯥꯛꯅꯤ, ꯍꯥꯏꯗꯤ ꯑꯊꯣꯡꯕ ꯆꯥꯛꯅꯦꯕꯀꯣ꯫ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯈꯤꯕ, ꯕꯤꯠ ꯇꯧꯈꯤꯕ ꯌꯦꯔꯨꯝ ꯌꯦꯂꯣꯒꯤ ꯁꯔꯨꯛꯇꯣ, ꯍꯪꯒꯄꯥꯟꯒꯤ ꯁꯔꯨꯛꯇꯣ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯎꯠꯆꯔꯒꯦ꯫ ꯑꯗꯣ ꯑꯩꯒꯤꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯌꯥꯝꯕꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯌꯦꯔꯨꯝꯁꯦ ꯍꯧꯔꯒ ꯆꯥꯛꯇꯣ ꯍꯥꯞꯆꯤꯟꯕ ꯑꯃ, ꯅꯠꯇ꯭ꯔꯒ ꯍꯧꯕ ꯂꯣꯏꯔꯒ ꯌꯦꯔꯨꯝꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯑꯃ ꯇꯧꯋꯤꯗꯅꯀꯣ꯫ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯎꯠꯆꯔꯤꯕ ꯃꯑꯣꯡꯁꯤꯅ ꯑꯅꯧꯕꯅꯤ, ꯍꯥꯎꯕꯁꯨ ꯌꯥꯝ ꯍꯦꯟꯕꯅꯤ, ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯥꯎꯁꯦ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯇꯤꯜꯍꯧ ꯑꯃꯒꯤ ꯆꯥꯡꯅꯦ, ꯑꯩ ꯇꯤꯜꯍꯧ ꯈꯔ ꯌꯥꯝ ꯂꯧꯋꯦꯀꯣ, ꯑꯁꯤ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯐꯖꯅ ꯉꯧꯔꯅꯤ ꯉꯥꯏꯍꯥꯛ꯫ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯒꯥꯔꯂꯤꯛ, ꯑꯗꯒꯤ ꯖꯤꯟꯖꯔ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯆꯅꯝ ꯑꯝꯇ ꯍꯥꯞꯇꯦ, ꯃꯔꯨ ꯃꯔꯥꯡꯁꯨ ꯀꯩꯝꯇ ꯍꯥꯞꯄꯣꯏ ꯃꯌꯥꯝ, ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃꯅꯤ ꯉꯧꯔꯕ ꯃꯇꯨꯡꯗ ꯚꯤꯖꯤꯇꯦꯕꯜ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯔꯤꯕ, ꯍꯥꯏꯗꯤ ꯌꯦꯔꯨꯝꯒ ꯆꯥꯛꯀ ꯉꯧꯔꯤꯕ ꯃꯑꯣꯡꯁꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯁꯦ ꯈꯔ ꯃꯨꯟꯖꯜꯂꯛꯄ ꯀꯥꯟꯁꯤꯗ ꯊꯨꯝ ꯈꯔ ꯊꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯥꯁꯦ ꯐꯖꯅ ꯁꯣꯐ ꯑꯣꯏꯅ ꯉꯧꯅꯕ ꯑꯩꯈꯣꯏꯅ ꯉꯧꯕꯤꯔꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ꯫ ꯑꯩꯒꯤꯁꯤ ꯌꯥꯠꯁꯜꯂꯛꯑꯦ꯫ ꯃꯁꯤ ꯑꯩꯅ ꯂꯣꯏꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯃꯨꯜꯂꯦꯗꯣ, ꯑꯩ ꯂꯣꯏꯔꯕꯅꯤꯅ ꯃꯁꯦ ꯑꯩ ꯄ꯭ꯂꯦꯠ ꯑꯃꯗ ꯐꯖꯅ ꯂꯧꯊꯣꯛꯑꯅꯤ꯫ ꯑꯗꯨꯒ ꯑꯩ ꯊꯥꯎꯁꯤ ꯈꯤꯇꯪ ꯋꯥꯠꯂꯦ, ꯑꯗꯣ ꯊꯥꯎ ꯈꯤꯇꯪ ꯑꯃ ꯍꯩꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯥꯛ ꯑꯊꯣꯡꯕꯗꯨꯒ ꯌꯦꯔꯨꯝꯒ ꯇꯣꯠꯈꯤꯕꯁꯦ ꯐꯖꯅ ꯑꯩꯅ ꯉꯧꯕꯤꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯝꯗꯤ, ꯍꯥꯏꯗꯤ ꯃꯩꯗꯤ ꯈꯤꯇꯪ ꯂꯣꯗ ꯊꯝꯕꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯀꯥꯁꯜꯂꯛꯄꯅꯦ꯫ ꯑꯗꯨꯒ ꯃꯤꯅꯤꯠ 2-3 ꯐꯖꯅ ꯉꯧꯕꯤꯔꯅꯤ꯫ ꯇꯣꯏꯅ ꯉꯧꯕꯤꯌꯣ, ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯞꯇꯅꯕꯀꯣ꯫ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝꯒ ꯆꯥꯛꯀ ꯉꯧꯕ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ, ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯃ ꯌꯦꯔꯨꯝ ꯍꯥꯞꯆꯤꯜꯂꯒ ꯉꯧꯕ, ꯌꯦꯔꯨꯝ ꯍꯥꯟꯅ ꯉꯧꯔꯒ ꯆꯥꯛ ꯍꯥꯞꯄꯗꯨꯕꯨꯗꯤ ꯁꯤꯅ ꯌꯦꯔꯨꯝꯒꯤ ꯃꯍꯥꯎ ꯐꯖꯅ ꯊꯣꯛꯄꯅꯦꯀꯣ, ꯌꯣꯝꯃꯕꯅꯤꯅ ꯆꯥꯛꯇꯨꯗ ꯌꯦꯔꯨꯝꯗꯣ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯦꯔꯨꯝꯒꯤ ꯍ꯭ꯋꯥꯏꯠꯀꯤ ꯁꯔꯨꯛꯇꯣ, ꯃꯍꯤꯗꯣ, ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯃꯤꯅꯤꯠ 2-3 ꯉꯧꯔꯕ ꯃꯇꯨꯡꯗ꯫ ꯁꯤꯒ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯌꯦꯔꯨꯝꯁꯤꯒ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯌꯦꯔꯨꯝꯒ ꯇꯣꯠꯈꯤꯕ ꯆꯥꯛꯇꯨꯒ ꯐꯖꯅ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯒ ꯇꯦꯁꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯃꯁꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯛꯀꯨꯝꯕ ꯑꯌꯨꯛꯀꯤ ꯂꯩꯍꯧꯕ, ꯅꯠꯇ꯭ꯔꯒ ꯂꯩꯍꯧꯗ꯭ꯔꯁꯨ ꯑꯌꯨꯛꯇ ꯆꯥꯛ ꯈꯔ ꯊꯣꯡꯉꯒ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯆꯥꯕꯁꯨ ꯌꯥꯏ ꯃꯌꯥꯝ꯫ ꯆꯥꯛ ꯑꯗꯒꯤ ꯂꯩꯍꯧꯕ ꯂꯦꯝꯍꯟꯕꯁꯨ ꯂꯩꯗꯅꯀꯣ, ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯆꯥꯕꯗꯁꯨ ꯁꯤ ꯌꯥꯝ ꯀꯥꯟꯅꯩ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩ ꯃꯣꯔꯣꯛꯇꯤꯀꯣ ꯑꯇꯦꯛꯄ ꯈꯣꯠꯄ ꯊꯥꯛꯇ꯭ꯔꯦ, ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯊꯥꯛꯑꯦ꯫ ꯃꯌꯥꯝꯅ ꯑꯇꯦꯛꯄ ꯊꯥꯛꯅꯤꯡꯉꯗꯤ ꯊꯥꯛꯄꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ꯫ ꯑꯩ ꯕꯥꯎꯜ ꯑꯃꯗ ꯂꯧꯊꯣꯛꯑꯅꯤ꯫ ꯑꯩꯅ ꯉꯁꯤ ꯌꯦꯔꯨꯝ 3ꯒꯤ ꯆꯥꯡꯗ ꯂꯧꯔꯤꯁꯦ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯨꯅꯅꯦꯀꯣ ꯃꯤ 2 ꯆꯥꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯂꯧꯕꯅꯦ꯫ ꯀꯞ, ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯅꯕ ꯀꯞ ꯃꯆꯥꯗꯣ, ꯑꯗꯨꯒꯤ ꯆꯥꯡꯅꯦꯕ ꯑꯩꯅ ꯂꯧꯖꯩꯁꯦ, ꯆꯥꯡꯗꯣ ꯌꯦꯔꯨꯝꯗꯣ꯫ ꯑꯗꯣ ꯌꯦꯔꯨꯝꯗꯣ ꯍꯦꯟꯅ ꯍꯥꯎꯅꯤꯡꯉꯁꯨ ꯌꯦꯔꯨꯝ ꯍꯦꯟꯅ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯑꯩ ꯈꯤꯇꯪ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯛ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ, ꯃꯥꯒꯤ ꯇꯦꯁꯁꯦ ꯌꯥꯝꯅ ꯑꯣꯏꯅꯝꯅ ꯍꯥꯎꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ
ꯇꯧꯔꯀꯥꯟꯗ ꯈꯪꯒꯅꯤ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯖꯩ ꯑꯉꯥꯡꯁꯤꯡꯁꯨ ꯃꯁꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫